LKVBF na kaukiba matam kaktaba lamlai ban Handokhre. Lamdam asigi hauzik oiriba fibam amadi laumi singi yamna maru oiba lawlok haudaba yadaba matam oibana lamlai kendra village volunteer force na ngarangdagi hauna chatharakiba matam kaktaba Imphal Ukhrul Lambi ban matam Kharagi Oina Handokhre haina ngasi sektada pangthokiba paugi mifam amada lamlai kendra village volunteer force ki commander in chief yimkhaibam basanna fongdokhibani. Paugi mifam aduda mahakna makhatana haikibada Imphal East ki lamlai kendragi manung channa leiba Santi Khongbal Sabungkho Khunau Thamnapokpi amadi sana sabina chingba mafam singda tattana kuki militant singna landarakpa asida miyamgi punsi ngak senbinaba yaingang pokpi uyok sing amadi Thamnapokpi uyok singda state force thamnaba lenga kayana kiba leirabasu ngasi fauba tumina leisinduna leiriba asibu yaningdaba fongdokpo oina ngarangdagi hauduna lamlai kendra manungi Imphal Ukhrul Lambi tingbagi khongjang lauthokibani. Adubu hauzik lamdam asigi oiriba fibam potchai fangnadabagi awabasing amadi lawlokpagi matam oibana lamlai kendra village volunteer force ki member sing na kupna khanaraba matungda lambi tingbagi khongjang asi matam Kharagi Oina handoknaba warep laure haiki. Lainga ki maikaidagi su miyamna pamliba demand sing adu athuba matamda thabakta onthok pinaba appeal tawrakli. Ai yungkhai bom bosan sekta ai isagi lamnai ken the village voluntary force ki commander in chief ama oina aikoi na haina khiba government ga khoi ga haina khiba dugi thabak oina pangthorok tabdagi ngarang asi aikoi na Imphal Ukhrul Lambi si ban tawjabani maram maduna aikoi bal handona bagi aikoi LKBBF ki yamna kupna khanajaba matungda laibak asigi oiba thabak mayam ama leiba mara adi hauji economic blockade ki karigi maram oiduna pochei mayam am tangkhalakpa amadi lau singubagi aikoi chathok chasin gi damakta aikoi masi yengjaraga lamlai ken the village voluntary force na aikoi ballasi kudaktagi matam Kharagi Oina hantok chare maram maduna hauji leiriba Manipur ki sarkar na ekoina tanjariba demand sing asisu ekoina sarkar bal demand sing du haibiram demand sing adudi ekoi yangang popi uyok sing thamna popi maning uyok sing da ekoi hana haina khraba hana hanjana wari sana khraba sarkar gi Imphal East ki SP lamlai kendra gi MLA ga hanjana wari sana gi wafam maning sing asigi mathakta ekoi state post thamba sing adu aikoina bal hantok charingai manung sidasu thabak oina pangthokna beidamakta lamlai ken the village voluntary force na atuki mati sarkar gi puning chinjanjaraga aikoi thabak oina pangthokna beidamakta ju khamanjari.